Masagi Chahi Humfutara Rom Shuraba Meeoi ama tha asigi anigi numidang pung makhairom tabada Yumdagi Thokhibadagi Hanjillaktre haina Kumbi Police Station ge officer in charge na press thadorakpa cherol amana phongdorakli cherol asina hai Yumdagi Thokhibadagi thiba khangdana leiriba Meeoi adudi Kumbi makha lekai ward number 4 dagi wahengbam iboton apokpa lekidraba W nautuno kowi Mahak mangkibagi pau ase mahaki loinabe wahengbam ongbi joina Kumbi Police Station da missing report ama file tawrakpadagi khangbane thiba khangdana leiriba wahengbam iboton wakhal mimana draba Meeoi ne mahak foot mangaga inch ahum rom wangi kulei kuchuni masam ngaurunaraga tena ka e amadi mamai sangtak tawi mahak ni Yumdagi Thokhiba matamda Hangamapal machuge khongrao ama setke aduga chorphone machuge sweater ama litke mahapu kanagumana thengnarabade contact number 9862959178 natraga manaknapa police station da pau pibiyo hainasu cherol asina maghatari